Ukhrul amasung Kamchong district ki manungda south to som si yamna maru oiba environment friendly raw mote village ama oi. South to som si Kamchong district ki phungya block manungda lei khun asi ki population si chaurakpa ta 550 ki chang oi amasung yumlak si around 100 oi. Khun asi ki climatic condition yam pleasant oi amasung yamna fertile oiba khun amani athuki tamak thaina taki khun asi da zasong haina khangnei. Mapantaki lakpa missing na phonetic corruption leibaki the som haina onthok pikhrapani haina hai. Khun asida fachana conserve tauba umang na surround tauki. Loina na khun ki eastern side leiba umang sina habitat conservation site oina thamki. Site asida shatan ba uchek kapa strictly thinki. Atuki tamak mapam ataida thengna daba uchek sha kaya south to som ki umang asida upa funky haina haina yi. Turen dashu any kinds of chemicals strictly pan tauki. South to som ki sustainable agriculture practice si chuming oi. Oidashu time tested land follow system ningthina practice taubaki environment rejuvenation the program thangnati. Sikimatang da South to som ki khunchama one of the men behind environment friendly village oihalipa cholisan dingshan na ashum phongthoki. Garment di khoi khunshi south to somana this retoi adu khoi mayamna khangna basi east to som haina mingdu admaina khangnai adu khoi khunshi lamtu haina khoi gi chim law zooming cultivation di 22 lamtuk lebani adu shi lamtuk manungda sha singi uji wild animal reserve area shi thamse haina 1980s 85 digi hauna khoi sha singsi loyerni haibigi khanda khoi khun mayamna decision lorga hoji phoba lamtu 9 di permanent oina sha sinsi hatpa yade uchek sunu hatpa yade haina resolution lorga thamri bani hoji babu khoi khunda phangri bishi sajisu phangai steak su phangai lamok su phangai beer su phangai adu uchek varieties of birds adu su phangai hoji babu khoi bu khungi mission de pachana resolution to adu na khungi yamsna sidi khoi gi well ni khoi gi lan ni an pachana ngagra lei. South to som khun si environment friendly oi pagaloina na sanitation ki matang da shu lunan na thamba khun ama oi. Khun manung da recreation park fachana thamki ching da fangpa orchid mayam shu manghanta na ba orchid park shu maintain tauki. Ashumaina environment friendly village ama oi halipasi khunja singki futuristic vision leipaki ne haipayai. Loina na mayam si village authority ki makhada ningthina paikhatli bani. Kamchong amasung Ukhrul district ki khun kayata amasung CSO kayana environment friendly oihanaba amasung eco village onthoknaba shem shapati thengni. Oirashu practical implementation dati South to som ki oina pangthokpa kaya thengnati. South to som si Kamchong amasung Ukhrul district the environment friendly raw mote village amani haipasita akaiba leira roy haina khalli. Ani shubada February March asi Ukhrul amasung Kamchong zilada luiru kumhai pangthokpa matam oiki. Luiru kumhai asi tangkhru singki yam namaru oiba sit sowing festival oyi. Custom ki chatnaba ki matung yinna luiru kumhai si pangthok trifau mi kanana shu maru marang thati. Thaina di luiru kumhai si New Year festival oina pangthok nei.